ihan hanna Manipur gi pony breed haibasi masing handarpagi maram se khoina khange natural grazing ground si leselaktaba aduga lambi da thoraktuna pathi komthi da food poisoning da siba road accident da siba masigi waringa gi tangkak sidisida mapasa haibadi Stallion haibasigi masing si yamna handarakpa mapasa fajaba leselaktabagi maram amana hojik Manipur da sagol tongnanaba sanabagi da makta khara masakan basingase masa semba haibadi castration na sigi khara thuna torokpasida mapasa si mangselakpada Manipuri Pony Society, Manipur Horse Riding and Polo Association, Manipur Equestrian Association na Veterinary Animal Husbandry Services gi meeting makhada aikoina mapasa gi shoji sahi khudingi tawjabani mamangi chahida mapasa 13 register tawi aduga hojik mapasa 10 ga manimuk lakhre lambi da yamna lapna lai aduga horen pung ani hum tarakpada su khara yarokadra ina khali pandamdi Manipur gi tanglaba Manipuri pony breed ase mawang taba masa phajaba machu chumba mayam ase kannabgi damakta Manipuri Pony Society, Manipur Horse Riding and Polo Association, Manipur Equestrian Association na karama mongda mapu singandi sanaba mayam ase apasa phajaba se karama mongda yokani khakani haibagi pandamda akoina masigi mapasa show se sinjabani program ma skin ba yara bra haiba ka koi khanagani masila prajagi tehdu takale akoi polo policy lai adu hai ba se basa gi level da taragi yogi haiba to akoi da pangse da bana haigadra government ki policies ki implement to da bana haigadra akoi na mangi haki yo ngapre adu akoi na ahum suba 1990 dagi tawhiba international policy ka kurawani adu mapasa gi Onisco City, Stallion City, and then also culture just have a lot role. School ki curriculum da, college ki university curriculum da. Culture ke marine na bagi school things ki apage literacy, apage script में हम की रख पता curriculum system of पता मस्ती की importance के कोई ना happy बाबा या ना का लाइफ कोई आई लपने ना हाइजे की तो मक या मैं business adanya mo sport na marine na perspective of curriculum system of मतलब da मतलब polo haibasi international game all na layer of polo na mati matang irakpata Manipur ki polo also Manipur ki small country ki maru ba roles है मस्ती तो curriculum से reflect होती है आमना कोई आधार लायर